tarusu karigi tamang noi akoi maram na thithok dawne cylinder tarusu maram chana tawse aduna tan akoi chahi manga lan tawdu 92 digi 95 to loisan mani ado akoi warsu wai haideba huji khajik da wabsida manipur da leba Meitei macha si akoi na wai habse mas ai hainingde media da se habse pamde bako warsu khangse bne maram chana kari no haidi Thai-nagi di Thai-nagi cookie layer busi akoi moibu tandena hojik brahmalom di thorba singje missing angkat puni akoi nungai te du tanbo wani kana kumana di chara champu di office mai ka mai chakpi gi hawbuni hai kana kum di chingsi kobi yanthapagi cookie na du nungai te buni hawbuni hai ko adubu amarom dai ga haraga sarga si bai thakalle adu kitchen macha ma warga cookie na ki tamakta naga macha na ki tamakta umangwang mache kakthoga kani thabno masi akoi ki isor na su yade sengna haigni aduna hantak se aide tanja yam chai ayu dongoi ngang sain lebne aduna masi akoi gi manipur da leba ichinau mayam sina si khanga dobne irang se maram chan loi singani maram chan tokni khanna budu kari maram gina akoi mayam changa thithok pa ma tai kari no habidi cookie se akoi naga da so moi na missing yang lakre kari guna je Burma rom digi mayam thoe akoi su khangra ba adubu akoi naga macha ma oina maram cha na akoi ne da direct oina hanu su khana mi lan taw su kari afaba lege kana su lan taw ningde adubu hanta ki tanja si dai seng na kana kum sem da phate man irang se huji su hai ku ki na ma sing di wari sagne sem tu na to ga amana mu silaga adusu manipur gi sem na tro mana manipur gi sem na tawri se Meitei macha khaki tamat nate manipur pumbagi imai pawe begi mangon da pataba tawani hoji ma to ga ma silo adusu buhotum tan BJP ni sarga se num puri neba aduna aigi wakhanda de mase khoi Meitei chinau na chahi ani humju phadre do lan se ware to se ai de seng nai na se hainingde moi leye wai thokkhib kanda chara champu de gi grai thorakhib do moi se phirongak da puraga thokun ekhosu loin khangeba ko wan le adusu sarga na hoji moibu chabadi pina paisa su yelai ko jo phone yem lon khangena mi ya mama da paisa yem su khangya pi dabdi na teba matam ma da akoi na kuki ga lan to ka de akoi sarga sina siki mo mateng taw deba akoi adu khangena ai su adu matam du da bangar dai si nomoi paira ga isu santi taw le akoi bo chara hela lebni maram mata sukum matam da hairi chara punsi le libni akoi wai haiti aduna khak khang tawni adubu Meitei chinau da masigi di chance lauraga masida chance lauraga nomai kha para kambu mayam thoga amada awawa pirba sen punkhai khai se masida di pamde sengna haigni dukan da khangde school gi private school khangde demand putaw tawbudo masigi chance lauraga namadagi maram chana akoi rehab ta adu da lebni adu wagre akoi gi any party man wagre akoi du chumna kha mateng tawde angamudu mateng taw chumna phajan yo masida chance lauraga ko masida chance lauraga tawbudu dei di sengna haigde pam I know